Akasvani Imphal, Kitramayum Chitrabhanu na pau pazari, ahan bada maru iba pau. Raise police na drugs sing mai pang na fagat pangamlapada Mukhyamantri Nongthombam Bire na thagat fafungdokli. Manipuri miyo chama na COVID-19 naba fagalatuna naba favagi chang chada humbutra nipan dasmik mapan ani yaure amashung Bihar da petroleum sector da paikhat patungan tungamba project ahum Pradhan Mantri Narendra Modi na ngasi zatigi miyam da kathok lagani. Mukhyamantri Nongthombam Bire na hairi tongan mapam mari degi Raja Police na yamlaba drugs sing fagat pangamkiba asi yamna thagat ingaini social media da thagapa warot amada Mukhyamantri na hai drug ki samasya sing laksinaba honabada Raja Police na kathopgalunena honoriba thokdangi damakta chokthok janingaini miyamna mateng pangbiba amasung pungning thagotpibagi mahayna asigumba khongthangsing asi police na mai pangna changsinba ngambani mare sida Thobal district police na ngarang Thobal kaithal degi miyoi ahum yamlaba drug kona na fare makhoidegi WY tablet listing kuntra fagat ki makhoidi gari macha anishu fagat ki farba miyoi sing adugi mathakta case ama register tawri hairi Assam Rifles na su Chandel zilagi Holland Fire degi lupa lak budra taruki mamal ogetaba brown sugar gram chuhum marfu phare akang na papa uma phangbadagi varin merma ngangkhai paringi Holland Fire da tibum ki thabak chathabada miyoi amadegi fabani hairi Manipur da hauki bapung kuntra tarukta COVID-19 na ba miyoi chama na ba phagalatuna apunba na ba phagalapa masing lising taruk chama sumna ani yaure na ba phabagi changcha da humbutra nipan dasmik mapan ani yaure Razi ki COVID-19 command control room ki paun hai hauki bapung kuntra tarukta miyoi chama yangkhain toin na COVID-19 positive oiki masi tharaga apunba positive oiba masing lising taret charter kuntra matoi shure housing active case lising ama chonga marfuga mari leiri masi manungda general population ki positive oiba masing di lising ama chani marfuga mari khaktani hariba matam asida Thobal jila degi chahi nifuga nipan surabi nupi ama lena asina nabadagi Jennings hospital la laikhidre masi tharaga COVID-19 na sikhiba migi masing nifu manga shure Bisempur jila ge Lokta police station da police ki miyo ama COVID-19 positive oirapadagi station asi containment zone lokthokre hiramasi matang da Bisempur jila ge deputy commissioner na cherol ama thokre Atmaniva Varaki, Thorang Makada Manipur Bisempur Jila gi Kaibul Nupi Singna, Life Adibi Amasung Sana Pot Sing Saragani, Manipur the Pangtopa Sangai Festival Sing da Lamdam Asigi, Miyoshini Saba Sana Poki Polam Sing, Yon Kiba Adu Pradhan Mantri Office na Sakang Badagi, Khadi and Village Industry Commission KVIC, Manipur the Thorang Asi, Kaibul the Panabakangalapani, KVI ki Chairman El Radhakishore Amadi MLT, Robindro Napuna, Sinduna, Thorang Asiki da Mutakul Adugi Nupi Changa Kangalagani Hairi, Lupa koti mga changnak pakit kadaba kendra sarkar gi thawrang asina make in India gi pandam phangan batan natana sanapot leibada leba asigi oina chehi amada mire bakto lupa koti chamri hena ahen basen from chading tawriba adu hanthan bada khongthang asina chawna mateng panglagani pawgi marak thatna atemba break ama South Asia ki khwaidagi pharaba khudongchaba piba cancer care American Oncology Institute na North East da pujarakle matamsi ki khwaidagi noba amadi afaba makal ki cancer layeng gi damag Imphal da lagliba September gi tang 13 da hangdok charagani Babina Speciality Hospital Habaisoi Sajiwa Jail Road American Oncology Institute miyam gi thodang matan sang na pangthok chanaba thorang tawzare Tabi riba pawasi Akasvani Imphal degini Pradhan Mantri Narendra Modi na Bihar da pakhatpa petroleum sector ga mari lenena zati thaki maru eba project ahum video conferencing ki khutang danga si sangaragani project sing adugi manungda Paradip Haldia Dugarpur pipeline augmentation project ki Dugarpur Banka section amasung East Champaran amasung Banka da LPG bottling plant amamam yauri bottling plant asina rise asida LPG ki darka leba sing fanganduna Atmanivar Bihar bu hena mapangan kankhala lagani LPG bottling plant asina nongmada cylinder lising marfu puthokpangam lagani e Samparan gi LPG bottling plant asina Uttar Pradesh yauna Bihar gi tongan ba zila singi customer lak mga henbada khodong jaba piragani Railways na ngarang dagi anoba passenger railgari marfu chelhanba hawkre railgari sing atuda COVID-19 ga mari lenena passengers sing khudong tiba to andana ba akhanna ba tabak lokhale passengers sing na social distancing ngakpa marks upa amasung COVID-19 gi chana kanglo ngakna tongadabani hairi passengers sing adu railgari tonglamdai da thermal screening chingba pangthokani hairi railgari tongba da passenger masing yamna tongba hanthana bai dama anoba railgari sing asi chen ba hawkibani hairi railgari sing asigi booking tha asigi tara dagi hawki
Civil Aviation Mantri Hardeep Singh Puri hari Darbhanga dagi Delhi, Mumbai amasung Bangalore fauba nungtigi pagadava flight singi booking tha asigi loramdai dagi horagani Bihar gi Darbhanga airport ki fivam yengsilaba tungda mantri na hai Chat Puja gi mangoina na hariba flight sing asi November gi ahan ba chayol dagi paiba horagani masina North Bihar gi zila kungani thoida kanaba fangalagani Leibas dangarang punamyo lising marfuga mato changa COVID-19 dagi naba paduna nongmuda khwaidagi yamna naba phabagi record thamkhre hauzik phawda punamyo la kuntra taru lising kun mari hena laina astegi naba phakre naba phabagi changcha da humbudra tere dasmik tere tere yore Haksel Mantralogi Pauna Hai, Hoselena Asina Nariba Masing Degi, Parpa Masina Saruk, Hum Dasmik Nipan Hele, Lena Asina Sibigi Chang Tamna Tamna Hunteratuna Chada, Ama Dasmik Taruk Taruk the Lady, Leba Sigi Riza Taratret Amazon Union Territory Sing the Sibigi Chang Asi Chad Amagi Makada Lady. Pradhan Mantri ki Principal Secretary Dr. P.K. Mishra na luchingduna leba asida housik oriba COVID-19 gi sem sariba singi matangda awangba taki mipam amangarang pangthokre mipam aduda Raja Singh amasung tungan bazila sing na COVID-19 lanting gi damakta matangda khupna khanaki mipam aduda laina asigi vaccine gi housik oriba phibam amasung matakuramna miyamda yohungade gi habi gi matangda khupna khanaki Imphal ngasi phongba pause singi maru oiba pau gi damakta Ngangom Kiran leire Kiran Thagachari Chitrabhanu Imphal ngasi phongo pausa singda marwaina phongnariba pau khara panba tarabadi NPP gi lusingba corner sangma Imphal la laktuna by election gi vote khom bahaukiba amasung COVID-19 gi mari lenaba pau singa sin haibatai pongna phamda by election ga mari lenana NPP gi president corner sangma Imphal tunglare James K sangma di COVID positive oibida gi hankhre haina ahan headline tawri COVID positive oibinu PM laikhidre punani phu manga chure Manipur gi oina pung kunmari da mi chama yankini thoi positive oiki chama discharge toki haina anisuba headline tawri ECI na candidate singi criminal record lauthokpa gi matam lab kre haba pawmusu pauchi asida phongli Sangai Express Manipuri da COVID-19 positive oiba masu laikhidre Meghalaya gi power minister Imphal da positive oire haina ahan headline tawri Kongba Khetri Laikai degi Maria Chanu Pangambamna Miss Art Lisingani Kungi second runners up yauna Mingthol ahom phangla krehaba pawmusu pausi asiga ahan balamai de phongli Naharol gi thodangda by election ga mari lenana NPP gi president Conrad Sangma Imphal thunglare mahaklak minakiba power minister COVID-19 positive oibadagi Shillong da hankre MLA Joy Kisan gi mama yauna taramatoi positive oire haba pawna banner headline tawduna phongli Huyalan Fauda High Court ta election petition ex MLA Shyam Kumar MLA Joy Kisan amasung ex MLA Surchandra gi argument tongnanaba matam lep khre haba pawna headline tawri ex MLA na lenga ki employees singi meeting korukpada yaning daba phongdok narak leba pawmusu pawse sida phongli sana lebakta CWC na hungnana samdokpada gaikhangam yaure haba paw photo ko konana ahan balamai de phongli Ichel Express ta none gi kunja singna kathokpa lamda Forest Division Complex hangdok haba pawna headline tawduna phongli Irai bakta Manipur COVID na laikhidabani phu manga positive na lising tare chatrit kunthra mato yaukre local transmission ga sangsu hengalakli hain headline tawri Imphal Free Press ta by election ga mari lenana board khomgi thabak kankhalakli NPF ki lusing matara tret BJP da yaukre NPP gi mako corner changma Imphal lairi haina an headline tawri People's Chronicle da MLA Joy Kisan gi yum da virus yorokle sibagi masing ni phumanga sure anobo case sama yankini thoi thengnare Imphal West na positive oibada makok te lairi haina an headline tawri Chitrabhanu Thagat Cheri Kiran Hauzik Aroibada Maru Eba Pau Amuk Hana Raja Police na drugs sing mai pang na fagat pangam lapada Mukhyamantri Nongthombam Bire na thagat wa phongdokle Manipur miyo chama nong na COVID-19 nava fagalatuna nava phabagi changcha da humputra nipan dasmik mapan ani yaure amasung Bihar da petroleum sector da pakhat pat tongan ba project ahum Pradhan Mantri Narendra Modi na ngasi jati gi miyam da kathok lagani pauli jare